Naga Taba Mafam da Kuki Chathandanaba Khongjang Henna Kansillakadouri. Mamang Sahigi August Nipanda Manipur Lengak Amadi Foothills Naga Coordination Committee FNCC gi marakta khuyek pinakiba Memorandum of Understanding thabakta onthok trabadi Naga Taba Mafam pumnamakta Kuki sing chathokasin tawhandanaba Khongjang Henna Kansillagani haina Joint Tribe Council JTC na phongdokre Senapati District ki Makhal Liangmai da pangtokpa emergency meeting amada hiramasiga mari lenena warep laukibani Ireng Naga village ka KNF UPF ki Khulai Matik Sana UPF ki Khulai Matik Sana Paiba Kedor Singh na amang atathogal lambaga loinana miyamda ki halambagi matangda mifam aduna kupna khananai naki thawong adu akanba moong da condemn tawkhibaga loinana Naga Singhi traditional right ta khut thingzilakpani loinana mamangda FNCC amadi state lengak na khuyek pinakhiba MOU gi matung inna Naga Taba Mafam Singda Kuki Milton Singhi su camp hangandaba popi pambi pak sanamang takhanba amasung kangsup jaujang tek road sembagi thabak lefan gadabani haire